Chief Minister Nongthombam Birenbu BJP Central Leader Singna Kaurakpadagi ngasi charter flight amada Delhi gidamak Imphal thadokre. Manipur da uniform oiba law ama chatnadriba fawba lam leiba yonba yaroi haina miyamgi oiba khongjang ama changsankre. Kanglup ki irang na maram oiduna state asida hidak langthak sing mahausa gumna pusilakpada apanba leiragasu viral hepatitis B amadi viral hepatitis C gi hidak sing tha anirong gi stock lady hairi. Amasong state asida Kanglup ki irang thokibadagi mobile data services internet data services pibada athingba thamduna lakiba adu makhatana numit mangani amuk sangtokre.